Lakadoriba lengak asida VCP ki karamba luchingbana Manipur ki Chief Minister oiba pambagi haina Mami TV na loba miyangi mota and birena khwaidagi henna pamba oiri. Mami TV na tongan ba constituency singda chatuna amadi WhatsApp ki khutawda miyangi mot lobada haingang a sidagi mikhal mai panglakiba caretaker Chief Minister and birena khwaidagi henna pamba oiri. Karamba mihutna Chief Minister oiba pambi bage Sri Nongthongbam Biren Singh, K Govindas Singh, Thoksom Radhesham Singh, Thongam Biswajit Singh. Birena pamjaye. Biren sina khwaidagi matik chai haina khanjai. DS Biswajit Singh as the Chief Minister of Manipur. Chief Minister and Biren Singh oiba pame. I would like Mr. Biswajit Singh to be the new Chief Minister 2022. And Biren Singh amuka CM on BU haina ekoi praja miyam di pame. Aiju pabung birena pamjai. And Birena CM ohenba pam. And Biren Singh to be the new Chief Minister of Manipur. Manipur ke Chief Minister oina and Biren Singh bo amuk thamba pame. Sorry, lade siambu siam tawningai ekhoina pamjai. Birena dum pamjai. DH Biswajit Singh to be the new Chief Minister of Manipur. Honorable MLA from Thongju constituency, Thongam Biswajit. Biren Singh to be CM. Birena pamjai. IDTH Biswajit uhenjaningi. Hanagi CM Biren na dum CM oiba pam. Chief Minister oi hanning base Mr. Govindas ni. Birena uhenje dum makata pamjai ba CM na ne adu oijab se pame ba khoidi. Birena khwaidagi henna khoigi wakhalon dadi pamjare dugo mana oibasina su mapi mapa oibasina khoigi leibak se santi oini yam ingna sikna panba do yam pung khoida jaba hai tare Pabung Birena khwaidi phare ma oina weningi. Taje birena oibane henna pame ma henna. Haingang esidagi karaiba honorable MLA aduga hanagi Chief Minister mamangi tangi Chief Minister Sri Nongthongbam Biren Singh hana amuk hana egi maikeli gi thajabadu thamjari. Pabung birena pamjaye. Aiju sar birena pabung birena CM amuka oiba pam. 26 Bisnupur constituency the Sri Govindas Konthojambo CM ohelakpa Manipur gi praja miyamna khawrang nangairi. Nongthongbam Biren na adum oyaningi. DH Biswajit Thongju Kendra gi Biswajit na hena matik chai hena in logje. Nongthongbam Biren oigni khanjai. NCD N Biren oibana pam. N Biren CM oibana matik chai. Nongthongbam Biren na soidana oigani haibagi thajabale. Sri Nongthongbam Biren oidong ma. N Biren na pame. Sar Sri Nongthongbam Biren na Minister oheningi. Experience the yengadi Biren su dum oijaba yai. Tobadabu Govindas si khanaba yabazane. Sri N Biren Singh asi center na amuk hanna CM ohengani thajabadu engonda le. Tamo Biren natana hoji ki oinadi Manipur Chief Minister oibada matik chaba sima natana leiti haina ai gi wakhandadi dumaina ai moti dumaina tham